Lakhipuronline putok saba July ki tang taruk thangje numit ki Khomjinba Pao tabirase ahanbada maroiba Pao Jiribam District Reconciliation Forum na Jiribambu tangdu leita hananaba miyamdagi mateng nirakle Jiribam da miyoibagi hak khongoi nabire hairaduna Manipuri Human Rights Commission da wakata mathangat kre Kasar District Congress Committee gi mihut kangbo amana Lakhidrabagi imung manungi awabada saru yamina kre Tripura gi Class 10 Board Exam da Khetrimaim Niyotina Top 10 gi manung chen bangamle amasung Manipuri Sahitya Parishad Jiribam gi President ki phampu biramba Sambudaram Khogendra Lakhidre Hauzik mapungoi pau tabirase Tongan ba phurup kaya na khundariba Jiribam District asida handak Mahusagi punsida chauna kaiba pirakpa sida nauna semba tongan ba phurup sing yauba Jiribam District Reconciliation Forum gi maiketagi Jiribam bo hanagum mahusagi pibam da hanjil hananaba miyam gi mating nizari haina Jiribam gi PWD Guest House ta ngarang pangthokiba paumi singa unaba amada forum gi wangang loi Matthew Kamaina phongdorakre mahakna makhata na haikibada handak Jiribam da nauna meitei amadi kuki phurup ani asi yaudana Bengali Hindu Bengali Muslim Meitei Pangal Bisnupriya amadi Rongmei Kanglup Singh asina punsinduna Jiribam da Meitei amadi Kuki Kanglup ki miyoi singa phaminatuna wari sanabana Jiribam da santi purakpa ngamgani haiba thajai masida Jiri miyamnasu mateng pangbiu haiki Paugi mipam aduda forum asigi convener PK Das co-convener Pau Singh Kamai co-convener Fayaz Ahmad amadi spokesperson Matthew Kamai amadi atai member kaya susaruk jake ningsingba yai Jiribam District Reconciliation Forum haiba forum asi haukiba jungi tang kuntareta Bengali Muslim Bengali Hindu Meitei Pangal Bisnupriya amadi Rongmei gi miyoi kunithoina pulaga semkibani Are ngasigi numit asida media singi khothangdagi Jiribam District Reconciliation Forum haina nauna semba organization asigi structure natraga sinatawgada bathabak natraga sikaram haibisi mayamda kanghanba numit natraga media gi khodong chaba lawraga se matam khara lawjabani akhoi se date 27 June 2024 da Jiribam District Reconciliation Forum haina Manipur ase tangdu leita daba matam asida neutral oiba community samna hairabada Jiribam da Muslim Maitai Pangan, Bisnupriya, Bengali, Natraga Rongmai, neutral oiba asigi conflict asida direct involved tau daba sing asina punna semba organization asini amani asigi date 27 June 2024 asida SP na kauduna mayam se punna Jiribam gi police guest house ta phamduna semgat kiba organization amani asigi organization asigi mission ga vision shimayam da share tabiningi adudi akhoi gi vision di Jiribam ase yamna santi oina zat bijati khaidana punna hingminna ba adu ubani akhoi gi vision asida aduga akhoi gi mission asina akhoi na kari tawgadabra haibisida akhoi se power level community singsunate adubu akhoi na as a peace messenger oina community ani makse punna phaminna ba matam phangdaba matam asida wari karamaina phauna sige haibidu peace message to community ani makta akhoi na chatlaga wari saba mokoina hairakpa community amana hairakpado community amada thambiba adumaina tawraga wari se phauna rabdi wari saba matam amana ngamba amana nungaitaba adumayam du phauna rabdi soidana santi purakani haiba asa adu thamaga asya khoi gi mission natraga khoi gi vision ase sumaina semaga haurakhiba Jiribam District Reconciliation Forum haibine asige mathak asida akhoi Jiribam District Reconciliation Forum haiba ase
kana amatagi political party da affiliation su taw laite aduga kana gumbagi influence su akhoi sida yaude akhoi na ujaba akhoi na tawjaba asidi jerbam asibu shanti karamaina puraksara haibugi wakhandani kana gumbagi political mileage lawningai natraga kana gumbagi khudong chaba phangningai asida akhoi yaude haibisi press ki khonthang da mayam da akhoi na thamjaning bani aduga akhoi leader community mayam gi leader da akhona thamning bo wahai ama khatang lai adudi mayam na akhoi bu cooperation tawbiu mayam na amuk pautak takpiu chat matanda kanagumbana asinga raga phagani asida nakoi siwari sau nakoi sumai na chat labdi phagani haibidu mayam na takpi rabdi akhoina uriba jerba mase soidana nongma jat bijati khaidana peace and harmony haibidu amuk uba phangani soidana haibigi asada thamraga chatpanina mayam gi cooperation mayam gi advice adu darka tai mayam na khoi bunung sidana mateng pangbiu advice pibiu haibise amatamge forum asina wari saba hore adubu akhoi se secrecy maintain adum tawi yamna progress lai maramdi Jerbam gi parja makhai di shanti pamba mi ngaktenena akhoina shanti pauje lapada yamna welcome tawduna wari saba asigna takudi akhoi gi thabak se yamna progress laire haibse akhoi dum asa tawde susi matang da habibe si kekuma problem solve tawdi there are some techniques for solution of the conflict adu step phala 7 steps like mayam su khamgreni adu step first step second step we have observed adu ki utuna kuna group kasi unade as told earlier adoga regarding these missing persons or two kidnapping persons or the later hospital ado we contacted the ISP one of the 100% thajabbi these persons will be booked and punished ado that is kaiba yelite 100% should be given thing bajai it will take time but we assured 100% guarantee for that. Barak Tampak ki Sagnai social activist Saikhom Komlakanta Madi Human Rights Forum ki member advocate Panjobam Loknat na Manipuri Human Rights Commission ki maphamda Jiribam da thokiba irang ki matungda lanjen natuna awana nangliba singda compensation pinana bangarang wakat ama thangat kre Sexel Thaurang Mangjong na lokat bihautabana thokaningdaba thodokasi thokpani hairaduna Jiribamda miyoibagi hak khongoi nabire haina wakat cherol aduna maral siraduna thodok asina maram oiraga Meitei Khungang Singh Lamtai Khuno Laukoibung Harinagar Narayanpur Bhutan Khal amadi Leisabi Tholdagi Lanjenaduna Relief Camp Nipan Rom asida leiriba awana tariba inmate singda DGP amadi security advisor na compensation pigadabani haiba dabi tawbaga loinana lainga ki oiba thorang kaya su paikhat pinanaba papham kaya panki haire wakat chirol asida Jiribamda miyoibagi hak khongoi nabire haibaga loinana Soibam Sarat Kumar Mihat asiki matangda thijinaba su haire Lakhipuronline channel asibu yengbiri basingna pawa sibu like amadi share tawbiu amadi hojik phawa channel asibu subscribe tawbidri basingna subscribe tawbiu Jiribam gi apunba meitei gi lup ama oiriba liching jirida Kasar dagi Salepur Khunong Lekai Mera Pai Bilupna Relief Camp Sing the Lady Bamioi Sing the Pinanaba Cheng Panek Inafi Angangi Firol Amadi Frontline Volunteer Singidamak Seloina Lupali Sing Mapan Mateng Panglam Lehaina Liching Jirina Thadorok Papau Amana Haide Salam Isro Aya Salepur Mera Pai Sekretari Masih Jiribam Sitaran Dengan Dengan Sinam Sini Awaga Biasa Budoga Manipuri na pangga lehiba Manipuri na sa ikuso jamina kamu sudah mengajar besar kono na itu juga mereka mungkin panggil na acara kono masih panggil besar kita kembali sintara di sini sana berkiwan kita itu jadi bangga di sini kita itu sendiri masih lagi tang mengah yang itu kita Salipur Khunong Lekai Mera Pai Biluk Kasar Samjadi Jadi Mama Lapina Kamu iya ngasih
Manipurongda Manipuri Tampak yang memang tawar tidak tahun 2000 kena kita kita bagi orang yang bertugas di makan dari sekitar nanti di mana jadi karena kami ikan sudah lama itu yang kami berapa mereka ini masih nanti hidup yang dari pak mereka pagi dia mereka itu nanti di kenapa dia anak ini mungkin kan mungkin itu masalah dengan mereka itu dan maksudnya karena mengaji pak masih awal masih juga ada pak masih di pagi yang betul pak listing ada Pasca ada listing ngabe pak si makro kabesin kasi naga kita magda si tembang na pak listing era hindi ba kaya na ay pa ini kaya malu na kibuja na ba ang sigari sila na ba ini sehingga itu yang membuat mereka jadi hidup yang kajian di dalam bulan vakasi sampai pernah Kasar District Congress Committee की मिहुट कांगबो अमना लखीपुर Municipality Board की Ward Member 9 की Congress मिरेप ओइकिबा लेखिद्रबा लेसुंगबम शरद चंद्र की संगाइदा चतुना इमुंग मनुंगी अवाबदा सरुयाख्रे District Congress President Abhijit Paul सिलचर की Congress MP मिरेप ओइकिबा सूर्यकांत सरकार General Secretary Iftikhar Alam Loskur Congress लुचिंगबा Dr. Maimom Santi Kumar अमदी अजित मितै सुयाउखी मतुंगदा मिहुट कांगबो असिना लेखिद्रबा नेहरू हायर सेकेंडरी स्कूल की प्रिंसिपल ओइरंबा शिवनाथ मिश्र की पोइलापुल दा लैबा युम दसु चत्तुना इमुंग मनुंगी अवाबदा सरुक यामिनखी त्रिपुरा बोर्ड ऑफ सेकेंडरी एजुकेशन TBSC की मखादा हंदक चही लिसिंगनी का कुनमरी के क्लास 10 अमदी क्लास 12 के एग्जाम दा माय पाकलबा वेस्ट डिस्ट्रिक्ट दा टॉप 10 की मनुंगदा यावरकलबा महिरोय सिंगबो वेस्ट डिस्ट्रिक्ट मजिस्ट्रेट की माइगेदगी हराउते अमा फोंदोकपगी थरोमा मंगारांग जुलाई की तांग मंगा अगरतला प्रज्ञा भवन दा पांगथोखरे पनबयाई टॉप 10 की मनुंगदा माध्यमिक दा फातिछरा इंग्लिश मीडियम स्कूल दगी खेत्रीमयम नियोति सिंह यावरी खेत्रीमयम नियोति ना सुपना मार्क चमरी का हुमफुमदोय 92.6% फंगदुना टॉप 10 की मनुंग चनखी थौरम की चीफ गेस्ट ओइकिबा ऑनरेबल MLA मीना रानी सरकार ना हराउते अम्बा फोंदोकपगा लोइनना खेत्रीमयम नियोति की मफमदा लुपा लिसिंग मंगा की चेक खुसिनखी थौरमदा डिस्ट्रिक्ट मजिस्ट्रेट अमसुंग कलेक्टर वेस्ट डिस्ट्रिक्ट विशाल कुमार IAS सु सरुजाखी नियोति सिंह मचिल मनाव अनि की मनुंगदा महाकना अहलनी अपोकपगी मिंग नारायण सिंह कवि लेफमना सेसुरिया चिंगदोंग लेकाइदगिनी हाइना अगरतलादगी RK तरुणजिना पाउदम लगली धोलाई पालोंगा GP की मालुग्राम अमसुंग रुकनी GP की मनुंग चनबदा लैबा लंबी की फिबम सीट सेंगदोकपगी खोंजंग अमा ngarang मालुग्राम मणिपुरी यूथ क्लब पानीभोरा की क्लब की मेंबर सिंगना पांगथोखरे मांगदा लाखलिबा कांगसिंगबगी थोरम असिगसु मरी लेनना लंबी चथोक ससिंदा अपनबा ओइरिबा पांबिसिंग सेंगदोकपगी थबक चथबनी हाइना क्लब की थबुबा सिंगना फोंदोकी असितनतन कांगबो असिना बाबातोन ME स्कूल की लंबी सु सेंगदोकी हाइना मालुग्राम मणिपुरी यूथ क्लब पानीभोरा की माइगेदगी फोंदोकली मणिपुरी साहित्य परिषद जिरीबाम की मतम सांगना प्रेसिडेंट की फंपुबिरंबा संबंधुरम खोगेंद्रना हौखिबा जुलाई की तांग अनि लेबाक पोपन नुमित लेखितबदा अवाब फोंदोरगली ओजा सिना नोबेल अनि वारी मचा की लाइरिक अमा सैरेंग लाइरिक अमा पुन्ना लाइरिक मरी मणिपुरी साहित्य द खुदोल तमलम्मी अइबा सिना लेखितबा सि मेंसिनबा ngमलरोइदबा अवाटपा मलैहरगनी हाइना फोंदोकलदुना ओजा की थवाई मिरेलना तेंगबान मपुगी खुया खादा इंगना चिकना लैबा ओइरसनु लोइनना अइबा सिगी इमुंग मनुंगी अवाबदा सु सरुक याजरी हाइना मणिपुरी साहित्य परिषद जिरीबाम की माइकेतगी फोंदोरगली एनर्जी हीलिंग सेंटर नेचुरोपैथी एंड मैग्नेटोथेरापी हॉस्पिटल मफम असिदा स्टीम बाथ हॉट वाटर इमर्सन बाथ काइरोप्रैक्टिक बोन सेटिंग योगा इंफ्रारेड क्लिनिकल मैग्नेटोलॉजी चक्रमाट स्पाइनल न्यूरो मैसेज एक्यूपंक्चर एक्यूप्रेशर सिरोधरा मैसेज न चिंबा चौखटलबा महौसागी लायंग पथाप सिंह असिना डायबिटीज किडनी अमदी लिवर के अनाबा पैरालाइसिस सयाटिका स्पॉन्डिलाइटिस ख्वांग नाबा खु नाबा नर्व की अनाबा ब्लड प्रेशर हार्ट डिजीज ब्रेन स्ट्रोक नुपी की लाइना अमसुंग नुपा की हक्चांग थोंगी लाइना लोइनना हक्चांग सिकपा साबा अमदी जॉइंट पेन लायंग जरी
Masita sunatana mipum khudingmakna hakchang phana leinanaba steam bath amadi panchakarma tawbiduna hakchangi hu chenba toxin lauthokpa yai lengsin biragu energy healing center Rongpur Park 2 aduga city chamber na first floor Smile Market Central Road Silchar 1 dani advance booking ki damak mobile number 9395732456 number asida call tawbirak na maning singjari ai bon trapo bangatila dagi inau ni pa sia ina la ko ni ta dia ina undai pora puthori afam dia su pora pusambani adu ngasi di minitare ni lai ngamu matunda sampai kumar dagi osa sampai kumar dagi ko khong tetto namna thona salisi ngasi mayam oi pada sampai kumar dagi jinga dagi ko Aroi bata maroi papau amukhanna Jiribam District Reconciliation Forum na Jiribam bu tangdu leita hananaba miyam dagi mateng nirakle Jiribam da miyoibagi hak khongoi na bire hairaduna Manipuri Human Rights Commission da wakatama thangatkre Kasar District Congress Committee gi mihut kangbo amana leikidrabagi imung manungi awabada saruk yaminakre Tripura gi class 10 board exam da Khetrimaim Niyotina top 10 gi manung chanbangamle amasung Manipuri Sahitya Parishad Jiribam gi president ki phampu biramba Sambudaram Khogendra leikidre Lakhipuronline YouTube channel gi pau sandok chaba ngasigi oinadi matang asida loijare